Sanaton Missigi Kongjang, Lamlong Kaitel Amadi Lambi Tingduna, Kongjang Jangchinkre. Justice for Athokpam Sanaton Missigi Achumba Langlalangjin, Asi Popo Putoktana Babu Yaning the Pogdokuna, Dukan Namasung, Lamlong Kaitel Pambi in my bell singna, Kaitel Tong Londona, Achumba Putokna Kongjang Jangchinkre. Lamlong Kaitel Pambi Apun Banupi Lupna, Marway Kongjang Loy Oiduna, Lamlong Kaitel Giakoi the lady Dukan Sing Tong Lonchin Hanki. Kongjang Jangshin Givasing Pongdokivada, Athokpam Sanaton Misiga Marilena, Rimski director Amasung Warden Paduna Achumba Langlalangjin Putopiu Haina Pongdoki. Makatana Misi Siga Chumba Langlalangjin Putokriba Pawa, Hen Nakan Bakongjang Jangsilagani Haikibagaloinana, Misi Sibu Yaning the Bokolauke Sulauki. Kaitel Tingba Duna Maram Oiduna Mahusagi Punchida Chauna Kaibathoki. Banchatari Baduda, Impal East District ESP, Zoges Sandra Hobizam Laktuna Lambi the Tinglamba Uwa Sing Lotoki. Masidanatana Lamlong the Giminu Tongtaba Lambi Sing the Uwa Sing Tamduna, Michana Halamdaba Sing, U Sing Adulotolaga Michalanki. Adubu Kaitel Pambi Sing Justice for Sanaton Atokbambu Sogaladuna, Makatana Sangsilak Bakongjangda, Lamlong Kaitel Pambi Maira Paibi, Nupi Sing Namapung Pana Sogotani Hanasu, Lamlong Kaitel Pambi Luki Secretary RK Dhanapati na Pongdo Kibagalo. Sanaton Misi Sigi Matang Dangasi Pauba Sing Balanglalangjin Putokpangam the Basiam the Laibaktivani Haiki. Atopa Paumana Sanaton Misi Matangda Magistrate Inquiry Sataba Horabanina, Sarkana Karishu Toningai Late, CM. Regional Institute of Medical Sciences, RIMS, Impalda, Mangasuba Semester, MBBS Tambas, Sanaton Atokpa Misi Matangda Chumba Langlalangjin Putokpangam Nabagidamak, Hauzik Magistrate Inquiry Sataba Hore Haina, Chief Minister N. Biren Pongdokre. Wafam Singasi Manipur Government Ki Makadalaiba, Manipur State Film Development Society Nisinduna, Manipur Film na Sahiang Kahimapung Parakpagi Thoramda, Society Asigi Auditorium da, Sip Guest Oina Saruk Yabalaki with the Chief Minister N. Biren upon missing Hangbawangi Paukum period no Pongdokibani. Chief Minister Namakatana Pongdoki with the Rimski Mahero Sanaton Gimisi Sarkana Hakchina Lowi, Misi Sigi Aseng Balanglalangjin Pangnabagidamakta Sarkana, so what Hogdang Logduna, Magistrate Inquiry Satava Hokre, Inquiry Loiding the Sarkana Karisu Amatato Yade, Inquiry Lawyer Bamatung the Misi Sigi Aseng Bamaram Kangbangangani Hanasu Pongdoki. Atopa Paumana, Diligi Gangaram Hospital gi Dr. Kuntratare positive oire. Laibak Sida COVID-19 ki case masing khangen hengelakpadagi mipaina ringi cherakta Delhi da leiba Sri Gangaram Hospital gi Dr. Kuntratare COVID-19 positive oire. Laibak sigi COVID-19 ki case masing hengalakpa singi manungda Delhi su ama oiri. Haukiba numit kharani asida CTS gi case masing hengalakpadagi patient kaya hospital da pukhalakpaga loinana healthcare worker kaya su positive oirali. Hospital asida positive oiriba yamba naha oipaga loinana makhoi ayambana vaccine kapkhraba miyoi singi hairi. Hospital asida pangba paugi matungina Dr. Kuntratare asigi manungda makhoi kuntra nithoi home isolation tawhunbaga loinana mangana hospital da admit tawre hairi. Panba yabadi Sri Gangaram Hospital asi sahi amarom COVID-19 gi mayokta lantheng narak libasida laina asina naraba patient kaya bu layeng bada mangjil thariba hospital singi manungda ama oiribani. Delhi da hokiba pung kunmari da COVID-19 gi anuba case lising taret ka chambri Kuntratare thengnaduna sahi asigi oina khwaidagi masing yambo oibata natana laina asina mi kunmari sihanduna apunba sikiba masing lising taramathoi ga chama yankai taret oikrabani. Atopa paumana Manipur Cinema gi sana phudong ba sahi yankai mapung phabagi thoram Chief Minister N. Biren hongdokre Manipur gi ahanba SN Chan Cine Archive Museum su Chief Minister na hangdokre. English singa magasamapan hundrani thoigi April mapanda ahan moina puthokiba Manipur feature film matam gi Manipur na sahi yankai surakpagi ahan ba thoram Manipur Sarkar gi Art and Culture Department gi makhad leiba MSDF haibadi Manipur State Film Development Society na sinduna ngasi April mapanda gi horaga sahi ama chupna Manipur cinema gi sahi yankai surakpa sana phudong bagi harau tayam na celebration ngasi Manipur gi Chief Minister N. Biren na chief guest oiduna MSDF ki auditorium da hongdokre. Thoromgi ahan boy na Chief Minister na Manipur State Film Development Society na Manipur da ahan boy na lingkhatpa MS Chan Cine Archive Museum su Chief Minister na ribbon kaktuna hangdoki. Museum asida Manipur cinema horakpadagi ngasi phawda sinarakpa ariba machak mathum sing camera sing film gi rim sing amadi atai polam kaya ningthina preserve tawduna thamba ubada Chief Minister na thagat phongdoki loina na Cine Archive Museum asi mapung phana yokhana ba honagani haiki. Ngasigi thoram aduga mari leinana chief guest ki warol pireduna Chief Minister N. Biren na phongdoki badadi Manipur gi ahan ba Manipur feature film matam gi Manipur asi English singa chamapan humdra mathoida Bangladesh war marakta Kolkata da yamna wana namkiba film ni. Manipur gi ahan ba film asina Manipur da khwaidagi ahan ba oina President Award phangduna Manipur da film gi akan ba iho uma sagat pa horakibani. Ngasi Manipur da tongan ba hiram kiyada haibadi arts ki lamda oiro sana khona bada oiro arts and culture da education gi lamda amadi human resource ki lamda award pa mata leite haibi ai yamna nungai ribadi thaba ama pangthok pa matamda khoi masel punsinduna amaga mateng pangna duna pangthok minaba amadi sotharaba singbu singkhat minaba haurakliba asini haiki
CM na makha tana phongdokibadadi Sanju Basaspati mayumna Manipuri State Film Development Society gi secretary oina thau purabagi matungda ahongba kya purak pangamle madudi lamdam asigi artist sing amadi film maker sing yokhanaba loina na film maker sing na anouba film puthokpada kari karamba mateng pangba yabage haibadu honarakle kudam oina chief minister gi startup funding makhada film namning ba miyoi singda sel gi mateng pina ba honagani loina na hojik lamdam sigi artist singda pension scheme hogdoktuna pension pi ba hore haiki